Lakhipuronline puthokchaba May ki tang mapan Laibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao. Barak Turel Marilda Assam Police na river patrolling chatkre. Assam ki changsari da laiba AIMS ki manakta National Forensic Science University amasaragani. Maifa gi mute kangbuna kasar gi tongan ba relief camp sing da chatuna yengsinkre. Amsu Lakhipur District Committee gi anoba thausil kanglup semkre. Purbanchal Joint Action Committee na senduna nat ki thorom ga lolena miyam gi obe mifam ama silcher da pangthok kodori amasung lamdam asi gi tongan ba lup kayana Manipur da thokliba thodok ki matang da nungai ta phongdok narakli. Haujik mapungoi ba pau tabirase. Assam Police na ngarang Assam Manipur ngamkhaida Barak Turel Marilda river patrolling chatkre. Barak Turel da kariguma makal ki kahenba thodok sing thokpa thingnana bagi khongthang ni haina kasar gi SP Numal Mahatana paumi sing da phongdokhi khongset asida SP galoinana kasar Forest Division gi CCF Sip Kumar amadi atai police ki makok thongba miyoi sing yaukhi makoina Lakhipur Forest Office tagi jiri muk phauba Barak Turel Marilda river patrolling chatki haina silcher dagi paumi Ajit Das na pirakpa pao ma da hairi যিবিলাক সন্ত্ৰাস জড়িত অঞ্চলৰ পৰা যিসকল লোক আহি পেলাই আমাৰ অসমত আশ্ৰয় লৈছে বিশেষকৈ লখিমপুৰ চাব ডিভিজনত যিসকল লোক আশ্ৰয় লৈ আছে তেওঁলোকে মূলতঃ নদীতে সাঁতুৰি পাৰ হৈ তেওঁলোকে এইপাৰলৈ আহিছে গতিকে আমি গোটেই অঞ্চলটোত যিবিলাক অঞ্চলৰ পৰা তেওঁলোকে নদী দি পাৰ হৈ আহিলে গোটেই অঞ্চলটোত আমি এটা ৰিভাৰ পেট্ৰলিং কৰিছোঁ আৰু কোন অঞ্চলৰ পৰা তেওঁলোকে পাৰ হৈছে আৰু এই অঞ্চলত পোৱা যিসকল লোক আমি পাইছোঁ তেওঁলোকৰ লগত আমি ইণ্টাৰেক্ট কৰিছোঁ তেওঁলোকৰ লগত কথা পাতিছোঁ আৰু গোটেই অঞ্চলটোৰ আমি এটা ডমিনেশ্যন কৰিব বিচাৰিছোঁ আৰু কাৰণ এইটো মাননীয় আৰক্ষী সঞ্চালক প্ৰধান ডাঙৰীয়াৰ এটা নিৰ্দেশ আছে যে নৈৰ পাৰেদি যিসকল লোক আহিছে এইটো সময় এইটো আছিলালৈ যাতে কোনো কুটাঘাতকাৰী লোক আহি সোমাই আহিব নোৱাৰে আৰু সোমাই আহি তেওঁলোকে কোনো নিজৰ মানে কোনো কাৰ্য যাতে তেওঁলোকে সম্পাদন কৰিব নোৱাৰে তাৰ কাৰণে আমি ব্যৱস্থা গ্ৰহণ কৰিছোঁ আমাৰ সৈতে আজি বন বিভাগৰ সিনিয়ৰ অফিচাৰ CCF ডাঙৰীয়া আমাৰ লগত আছে তেওঁলোকৰ সৈতে আমি গোটেই বৰাক ৰিভাৰটো আপ টু আগলৈকে জিৰিমুখলৈকে আমি গোটেই অঞ্চলটো এটা ৰিভাৰ পেট্ৰলিং কৰিছোঁ Assam ki changsari da laiba AIMS ki manakta National Forensic Science University amasaragani masigi damak lakliba megi tang kuntarukta Honorable Home Minister Sri Amit Shah laktuna urep uying tamlagani hairi Manipuri Youth Front of Assam Maifa gi miyut kangbo amana megi tang taret nongmaijing numita tongan ba relief camp sing da lairiba sing yengsinkre Manipur da thokleba iranga sinamaram oiraga Mipai badagi Manipur da hanba yadaduna kasar gi tongan mamafam sing da lairiba camp sing da chatuna Maifa na yengsinkre miyut kangbo asina kasar gi binakandi part 2 da South Barak Rural Development Agency da lairiba Mizoram dagi lakpa singawari sanaraba matung Bontorapur da chatuna Barak Museum and Library amadi Ganganagar camp da lairiba singasu unaduna wari watai sanaki Maifa na camp sing da lairiba sing da angama mateng pangani haina Maifa gi Chief Advisor Saram Heraji na phongdokhi Khongsara du da Maifa gi President Thangjam Projen BP Tampak Mim Rehanuddin Joint Secretary Wahengmam Surendra na chingba sarukjakhi Maifa gi miyut kangbo asina Markulen amadi tribal ichininaw sing leiba tongan ba relief camp sing da su chatuna yengsinkhi hairi Nungairaba pau kanagumana masa gi dukan sing da mini ATM thamningba leirabadi mini ATM gi damak pau phauna birago Haubam Communication and Services mobile number 7002 786 983 da pau phauna biu Lakhipur subdivision ki manung chana laiba Konjang Lekai da laiba Manipuri guest house da megi tang taret nongmaijing numita Amsu Lakhipur District Committee ki 2023 dagi 2025 phawbagi thaupu gadaba anoba mihut kangbu khanbagi thoromama pangthokre thoromasigi mifamapu
AMSU Lakhipur District Committee 2021-23 term gi President Kabrabam Sumantana oiki aduga AMSU Central Committee gi Vice President Saram Pariton amadi General Secretary Asangbam Saponna Anoba Mute Khanbagi Thoromasida Saruyaki Miyam gi ayaba matungina AMSU Lakhipur District Committee gi President ki phamta Mutum Thoiba amadi General Secretary gi phamda Sagapam Bishop Pukhanki Loinana Executive Body da Mahiroi Kayana tongan ba pham paikhi Khunaya sibu hena mating thokpa maromdom lepcha bangamba chakotpa khunaya ma sembada Mahiroi naha singi thodang yamna maru oi khunaya sigi thogol tawba pamba Mahiroi naha ichilinau singna AMSU gi mamal leraba member oinana bagi damak taramna okchegani haina AMSU gi cherol amada phongdorakli Apunba Meira Pai Bilup Hozai District ki Ima Singna Khutta Meira Pai Duna Manipur da thokliba tangdu leita da phibam asi mahusagum nungsi chanana leiminaba amadi ingtapa Manipur ama ohenbiu haina Hozai Keitel anobada leiba Ima Panthoibida Apunba Meira Pai Bilup Hozai District Committee ki Ima Singna Khutta Meira Pai Duna thongni jakre Manipur da phina da tongnariba mane tongnariba lan adu shanti rekha gi da shanti rekha oibi duga ani baksu punna koi minasi shanti oibi lan tawba khonba punna ba jainaba se review phaiduna apina pajai bukti oina apina Nungairaba Paujel Unsaga mari lenaba anaba makal kamarom layang bahuzare Unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na Unsagi anaba makal kaya layang bahure Kasar Lakipur Kuman maning lekaida Jayolda anirak leibak pokpa masung yumsa kaisa numit kudingi leibak pokpa numita nungthilgi pung anidagi nungthilgi pung taret phauba aduga Yumsa kaisa numitana ayuki pung tarukdagi ayuki pung tara phauba layang chathari Registration amasung akupa marol gidamak mobile number 9435-548402 natraga 7637-913072 number asida pau phobi na bahairi Manipur da thogliba tamthireba thodokta thawaina pontha oikraba mioi singi thawai mirelna ingna chikna leiruna bagi damakta khutta maira paiduna Lamargram Youth Association amadi Lamargram Khuno Maira Lup ani na khusamladuna khunsang thungna ngarang candle rally chatkre thoromaduda Maira Luchingbi Bibi Thokchomna Laikhidaba Singi Thawai Mirelna Ingna Chikna Leiruna Bagi Damakta Thongni Jabata Natana Ingtapa Maratapa Sana Leibakama Oiraknaba Ishor da Thongni Jaki Loinana Miteina ST Talibasi Support Taurasi Haiki Maira Lupki Ima Loidam Galoinana Mioi Kunlom Saruk Yakiba Thoromaduda Lamargram Youth Association ki General Secretary Jiten Sharma President Chandra Kumar Chabungbam Mutum Santa Maimum Amrit Kumar Pulakesor Singana Chingba Saruk Yakiba Thoromaduda Lamargram Youth Association ki Advisor Amadi Mitei Right Activist Dr. Maimum Santi Kumar Su Saruk Yaki Manipur da khut ani na thongna riba lantham masigi damakta Thawai na pontha oikriba makhoigi atma santi gi damakta Lamagram da leijariba naharon Youth Association amadi Maira Paibi ga punna khucham naraga akoi khutta Maira Paiduna awaba phongdok jari ani subadana Thawai na pontha oikraba makhoi chingduna ingna chikna lairam lenda leiruna bagi damakta aikoina nijari Sorbi Khoyadagi ahom subadana aikoi maitai singna tanjariba ST demand asibu aikoi gi Manipuri gi damakta phangbam thoi haibase aikoi gi thajabani masina akoi phangnab gi damakta su akoi kanna honajari Manipur bo ingna chikna ing tappa leiba ama oina bi damakta ngasi kasada tajariba maitai macha aikoina Sorbi Khoyada thongni jari asi Lamargram gi youth association amadi Maira Paibi Lup Anina Pulaga Lamagamda Hogi Manipur Manipur Toto Kasida Hogi Igi Mari Weraba Lakhidraba Moyaki Dabak Hoina Hati and Magi Damakta Sorgi Khuyada Nizari Amadi Asi Mage Kangdana Mizoram Kangde Atopa Ala Pam Dagi Hoi Mite Masa Hobu Tambirak Laba Nusibidaba Tatiba Monga Tambirak Laba Mite Maya Mite Masa Singbu Hoina Nusiba Monga
ꯀꯣꯟꯖꯟꯕꯤꯔꯦ ꯍꯥꯏꯔꯒ ꯉꯥꯛ ꯁꯦꯟꯖꯗꯨꯅ ꯊꯝꯕꯒꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯂꯧꯈꯠꯆꯒꯦ ꯈꯟꯅ ꯔꯦꯂꯤ ꯑꯁꯤ ꯆꯠꯆꯕꯅꯤ ngarang me gi tang nipan ningthauka numita Barak Museum and Library amadi Saint Catherine Ganganagar Bonterapur da leiriba Manipur da hanba ngamdana awaba mayok nariba Manipur gi mitai masa singda APCC gi Secretary Thoiba Singh District Congress Committee gi President Abhijit Pal amadi Sonai Block Congress ki President Khojru Ahmed Nachingba Congress ki team ama laktuna tongan ba awa ana taraba singda mateng pangkhre APCC gi Secretary Thoiba Singh na Mafam Piriba Barak Museum and Library gi founder Oriba Dr. H. Rajmani Singhada Ngamkhai Leitana Thagatba Phongdok Piramki Loinana District Congress Committee gi President Abhijit Palnasu Makhatana Angamba Makhai Mateng Pangani Haina Phongdok Piramki Haina Sundari GP gi XFB Haurangbam Ongbi Rina Kumari na Phongdoragli Purbanchal Joint Action Committee na sinduna nat ki thorum golonena miyam gi oba mifamama Silchar Gandhi Bhavan da pangthokadori hiramasigi matangda haukiba me gi tang mari sagol senumit ki nungthil pung ani makhaida Silchar gi Pensioners Bhavan da Purbanchal Joint Action Committee gi maroi ba miyoi singi oba mifamama loinana paugi mifamama su pangthokhe Purbanchal Joint Action Committee na silang duna lagliba megi tang taramari nongmaijing numit ki ayuki pung tara dagi numidang phauba Silchar gi Gandhi Bhavan da Barak Sanghati Utsav haina mingthonba thoromama pangthokpa haina lepnakre hairi hairiba thoroma sida Barak Tampak asigi tongan ba loop amadi kanglup kaya ga khusamladuna dharma gi khenaba thamdana aikoi khudingmaki chakot thaurangi maramda khana nainebagi thorom asida tongan ba kanglup ki cultural program kaya amasung miyam da khudol tamgadori thoromasi midyeng tabiu amasung saruk jabiu haina miyam gi mafam da committee asigi convener khaidem kantagi cherol amada phongdoragli aroi bada maroi pau amukhanna Barak Turel Marilda Assam Police na river patrolling chatkre Assam gi changsari da leiba AIMS ki manakta National Forensic Science University amasaragani Maifa gi mute kangbuna kasar gi tongan ba relief camp sing da chatuna yengsin kre Amsu Lakhipur District Committee gi anoba thausil kanglup sem kre Purbanchal Joint Action Committee na senduna nat ki thorom ga loilena miyam gi obe mifamama Silchar da pangthokadori amasung lamdam asigi tongan ba lup kayana Manipur da thokliba thaudok ki matangda nungaitaba phongdoknaragli Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare